H3N2 dagi Ngakthoknaba Kanglonsing Laothokhre. India ki mafam kaya da paksana sandorokliba influenza A H3N2 adenovirus asidagi ngakthoknaba miyamna tawgadaba masung tawroidaba Kanglonsing Manipur lengake Directorate of Health Services na lauthorakle. Director Health Services Dr. K.H. Sasikumar mangang na kuyak piduna thokiba pauktak cherolaman hai. Laiba kasi tongan-tongan ba mafam kaya da influenza A H3N2 asi leptana sandorok ba masung hai riba laisad asi. Manipur da su sandorok pa yabagi oithok pa laibana miyamna tawgadaba amasung tawroidaba wafam sing asi checksin thorang oina lauthok pa ne. Virus asi sandorok pa thingnabagi damak miyamna tawgadaba singi manungda sapon sisinaraga khudsa changnai na hamdok piba lo khuba natraga hakthi khanba matamda rumal natraga disposable tissue sisinaraga nato namasung sin khumba ising natraga mahi marang kaina thakpa machiyoy bachinjak marang kaina chaba lok thungba natraga anaba miyoy dage yamdrabada thagay ama lamna laibiyo miyam tinba mafamda yariba makai changbigano marang kaina pothabiyo amasung tumbiyo tawroidaba thabaksingi manungdana miyam tinba marakta tin sitpigano khud hamdana med nato natraga chinda sokpigano doctor tanadana antibiotic natraga atai hidaksing chabigano miyam thengnabada konba khud soknaba natraga chupnaba na chingba tawbigano mahik matang paklamba yaba laimai da sokpigano amasung ka hena hakchang sajel tawbigano haire mari lenaba district ke CMO sing public amasung private hospital singge medical superintendent sing district surveillance officer sing asigumba anaba sing thengnaba matamda state surveillance officer NHM da pau pibi na basu cherol na haire Manipur gi Umangi Saruk angakpa phangna Hanthakhre report English ngani kun mathoi Faobada Manipur gi Umangi Saruk square kilometer chanigani phumapan Hanthakhre ISFR Indian State of Forest Report 2021 gi matungin na laivaki oina Umangi Saruk square kilometer lising aniga chaniga humpu mathoi hengat le haida basu Manipur gi oina di English ngani kun mathoi Faobada Umangi lam square kilometer chanigani phumapan Hanthakhre Mau community ge khudong chadaba sing yangsinaba Supreme Court na center da khangankhre Southern Angami tribe na khundaba Nagaland gi mafam singda Mau community na chathok-asin amasung lalolitik tawbada thengnariba khudong chadaba kaya adubu yangsinaba Supreme Court na center da khangankhre Heritage Site humbudra mga khanbada Manipur dagi ama yawrakle India na ningtamba phanglakpagi chahi humbudra ka mga suba kumon ga mari laina na Ministry of Jal Shakti na committee ama semduna laiba kasigi state khudingmaktage pikhalakpa nomination sing yang silaba matungda water heritage site humbudra mga khanbada Manipur dagi ama yawkhre CAU Imphal na ahum suba mana phangle UAS Bengaluru na sinduna tha asige taraga humdoi dagi taraga taret fauba sathariba kunmathoi suba All India Inter Agricultural University Youth Festival 2022-23 ge cultural procession da Central Agricultural University CAU Imphal gi team na ahum suba mana phangle haina University asigi authority na thadorok pacherol na khangalagle RPF ka mari laina de Thobal Police Commando amade taraga taruk suba AR ge apunba kangbu amana tha asigi taraga nithoida fari hairiba ayekpam abi chahinifu Elias Ravi mahaki mayamba ayekpam Kumarjit chahinifu ga taruk apokpa e bomsa laifam kakwana mairakpam laikai bini lairak amadi konjengbam Avinash sahikun mari Elias ibungo apokpa ke inausa laifam lairenjam awang laikai hairiba miyoy ahum ase RPF amade masigi lanmi sanglup PLA ga karigumba hiram amatada mari laina de haina RPF ki assistant secretary publicity secretary na thadorok pa serolama na phongdorok le